ꯃꯌꯥꯝ ꯉꯁꯤꯁꯦ ꯒꯣꯕꯤꯟꯗꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯒꯤ ꯂꯥꯏ ꯀꯩꯗꯧꯕꯩ ꯈꯨꯔꯨꯝꯕ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯗ ꯍꯟꯗꯣꯏꯕꯀꯣ ꯆꯪꯈ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯍꯥꯏꯗꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏꯗꯗꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯒꯤꯅꯦ ꯀꯩꯅꯣ ꯎꯖꯣꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯄꯣꯠ ꯆꯩꯁꯦ ꯑꯣꯏꯅ ꯑꯗꯨꯒꯤ ꯀꯠꯊꯣꯛꯀꯦꯅ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯒꯦꯍꯨꯁꯦ ꯀꯦꯖꯤ 9 ꯑꯣꯏꯍꯜꯂꯦ ꯃꯣꯏꯅ ꯒꯦꯍꯨꯅ ꯆꯥꯝꯍꯜꯂꯣ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯃ ꯄꯣꯠ ꯆꯩ ꯁꯒꯣꯜ ꯍꯋꯥꯏ ꯈꯣꯟꯅ ꯍꯋꯥꯏꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯆꯥꯎꯍꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯣ ꯄꯥꯕꯨꯡꯅꯁꯨ ꯁꯦ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯣꯏ ꯒꯣꯕꯤꯟꯗꯁꯦ ꯍꯦꯛ ꯁꯨꯃꯥꯏꯅ ꯃꯤ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯐꯤꯔꯣꯏ ꯍꯣꯡꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯕꯗ ꯄꯟꯊ꯭ꯔꯥ ꯊꯣꯡꯉꯦꯕ ꯁꯨꯝ ꯑꯗꯣ ꯄꯥꯕꯨꯡꯅꯁꯨ ꯆꯥꯔꯒ ꯆꯠꯂꯣꯏꯅ ꯍꯥꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯁꯦ ꯀꯩꯅꯣꯗ ꯆꯠꯇꯣꯏꯅꯦꯕ ꯍꯌꯦꯡꯁꯤꯗꯤ ꯗꯤꯟ ꯐꯠꯇꯦꯅ ꯉꯁꯤ ꯃꯄꯥ ꯊꯨꯡꯉꯗꯣꯏꯅꯤ ꯊꯨꯡꯉꯗ꯭ꯔꯦꯕ ꯃꯥ ꯊꯨꯡꯉꯕꯒ ꯑꯗꯩꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯅ ꯍꯌꯦꯡ ꯆꯠꯇꯣꯏꯅꯤ ꯉꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯁꯤꯜꯆꯔꯗ ꯂꯩꯔꯨꯔꯅꯦꯕꯀꯣ ꯍꯣꯇꯦꯜꯗꯔ ꯀꯩꯅꯣ ꯔꯨꯝ ꯚꯔꯥ ꯂꯧꯔꯒ ꯁꯤꯜꯆꯔꯗ ꯂꯩꯔꯨꯔꯅꯤ ꯑꯗꯩꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ 8ꯀꯤ ꯇ꯭ꯔꯦꯟꯅꯦꯕꯀꯣ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ Hai, Linta babu. Itu kan nih khangde mà đang nghiêm hồn nghe đúng tôi đó. Nó không được khá chặt thôi, nét cái nhiều. Nếu mà xong cái cả rau bên nào mà hai biết sẽ mà thằng mà sao mà tao lấy hồ bữa đó cái chả lại tụi mình có tao lấy đào đèo đi thằng giờ là cái thằng mà nó phải hồi đó con má xuân rồi nó phải là đấy à xin ta dùng bà tin chim lông rong này lại cái xin khi nó đâu hiểu sao 또 손 온도 그러면 손 온도가 손 온도 그러면 손은 마음에 손 온도 그러면 이거 손 온도 그러면 뭐 해봐 ngasi lại 그러면 는 cái này xem ăn đột lại đó còn nó năng thôi đâu
ꯁꯤ ꯁꯦꯡꯗꯣꯛꯈ꯭ꯔꯁꯦ ꯕꯦꯛꯁꯦ ꯃꯅꯨꯡ ꯅꯝꯁꯤꯟꯈ꯭ꯔꯣ ꯌꯥꯔꯁꯨ ꯅꯪ ꯅꯝꯕꯤꯔꯒꯦ ꯆꯠꯇꯧꯗ ꯆꯪꯉꯣ ꯅꯪ ꯅꯝꯕꯤꯔꯒꯦ ꯑꯩ ꯀꯩ ꯅꯝꯕꯤꯔꯣ ꯑꯗꯨꯝ ꯆꯠꯄꯁꯤ ꯀꯔꯤꯝ ꯇꯦꯔꯛꯇ꯭ꯔꯕꯅꯤ ꯆꯪꯉꯣꯁꯨ ꯂꯥꯛꯑꯦ ꯈꯪꯗꯦ ꯑꯒꯔꯕꯇꯤꯗꯣ ꯃꯣꯏ ꯂꯥꯛꯑ ꯊꯥꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯐꯣꯇꯣ ꯐꯖꯅ ꯈꯨꯔꯨꯝꯃꯨ ꯐꯝꯃꯒ ꯐꯖꯅ ꯈꯨꯔꯨꯝ ꯅꯥꯕ ꯐꯍꯟꯕꯤ ꯑꯣꯏꯅ ꯁꯟꯇꯤꯔꯣ Conoce, pro. Mama dah hang lagi ke mama dah. ꯇ꯭ꯔꯦꯟ ꯇꯣꯡꯉꯦ ꯃꯌꯥꯝ ꯉꯔꯥꯡ ꯅꯨꯡꯊꯪꯗ ꯁꯤꯜꯆꯔꯗ ꯂꯩꯔꯦꯕꯀꯣ ꯔꯨꯝ ꯚꯔꯥ ꯂꯧꯔꯒ ꯂꯩꯔꯦ ꯑꯗꯩꯗꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯀꯤ ꯇ꯭ꯔꯦꯟꯁꯦ ꯑꯃꯨꯛ ꯄꯣꯁꯄꯣꯟ ꯇꯧꯃꯤꯟꯅꯀ ꯄꯨꯡ 8ꯃꯨꯛ ꯌꯧꯔꯦ ꯍꯟꯗꯛ ꯇ꯭ꯔꯦꯟꯁꯦ ꯃꯑꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦꯕ ꯇꯨꯝꯃꯤꯗꯨ ꯁꯣꯟꯗ ꯉꯔꯥꯡꯁꯦꯀꯣ ꯄꯨꯡ 12ꯒꯤꯗꯨꯒ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯉꯦꯕꯀꯣ ꯑꯗꯨꯒ ꯄꯨꯡ 1ꯒꯤꯗꯨꯒꯅ ꯔꯨꯝꯗ ꯌꯧꯔꯛꯑꯦ ꯑꯗꯨ ꯇꯨꯝꯕꯗꯗꯤ ꯁꯨꯝ ꯄꯨꯡ 3-4 ꯌꯧꯔꯦꯕ ꯑꯉꯥꯡꯁꯤꯡ ꯄꯤꯖ ꯄꯤꯊꯛ ꯊꯣꯡ ꯊꯥꯛꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯄꯨꯡ 4 ꯌꯧꯔꯦ ꯑꯗꯩꯗꯤ ꯇ꯭ꯔꯦꯟꯁꯤꯅꯅꯦ ꯂꯦꯞꯄꯤꯁꯤꯅ ꯇ꯭ꯔꯦꯟꯁꯦ ꯉꯥꯏꯍꯥꯛ ꯊꯧꯅꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯅꯤ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦꯕ ꯑꯗꯨꯝ ꯇꯧꯅ ꯂꯩ ꯑꯗꯩꯗꯤ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯇ꯭ꯔꯦꯟꯗ ꯆꯠꯄꯅꯤꯅꯀꯣ ꯃꯣꯏꯗꯤ ꯐ꯭ꯔꯤꯗ ꯊꯣꯛꯅ ꯈꯣꯠꯅ ꯇꯧꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧꯅ ꯂꯩꯕ ꯇ꯭ꯔꯦꯟ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯋꯥꯅ ꯌꯧꯔꯛꯑꯦꯕ ꯑꯗꯨꯒ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯐꯕ ꯀꯧꯕ ꯁꯨꯡꯂꯧ ꯂꯩꯇ꯭ꯔꯦꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯁꯤꯜꯆꯔꯔꯣꯝꯗꯁꯨ ꯌꯧꯔꯛꯑꯦꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡ ꯍꯥꯠꯂꯤ ꯈꯣꯠꯂꯤꯕ ꯑꯗꯩꯗꯤ ꯕꯔꯥꯛ ꯇꯨꯔꯦꯜꯗ
ahal nama kaya tawag tawthari habado tabado ko ahinga tumba khotpa jade ba sathi na nuaite wa khanje ko ado dori akhoi khotpa di kay ni kay le tamira upai ga le te ba ko sum sumaina nuaita ba se kay tawba na tana kay mo pai le te ba ko dadi ko ado hojik se ayuki kay tawba khotpa di loire saba thakpa loire tawnu saba thakpa loire adoga aina posai khara tharame ba ko sei siga leibak su leitabnina leibak se na sum kay tawaga leiraga kino dagi miso dagi order tawra leibane ba leibak se duga posai khara tharamba ge khajina oiram ne ba ko algagi jum dagi mamana kaino kaya Hadigo maru ting na thamba ko adu doine mama de khara po ge se hunjan ge na pula ko adu su hunjalle ado jeng halake ba ko sena chtl dharamba kha hadigom si disbarak sum hunjalle kari na kup tuino khangde ba padana thana hunjan gre dadi sigana khai sembi taramba si su phajana oire we si su kam sembi leibak jaudre ba ko se leibak se padana makong ge kawm sembi di phaga dabne ba asigana tilhau tha ba ko hadigom su sum hunjalle kamai dau doi ba khangde sigana ina asar japona sar semaga porak ba ko ado mayam video se sum ngasi di matang si dali chalage isa su ngai tapna loire ba ko lok thongira aru mawira dum tawre sa ja ado video sing ngasi di matang si sum loi chalage mathangi video da muk thangna si ko mayam ado mayam ai gi channel si bu like subscribe to bo ka birangono ai gi subscriber se suka ka ka tre ba video su nambangam de ngedi khangde ke dawri bai subscriber sum ka ai ka adi mayam video sing ngasi di matang si loi chalage bye bye